ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯕ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯞꯆꯈ꯭ꯔꯕ ꯑꯌꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯔꯣꯕꯤꯟꯁꯟ ꯃꯣꯏꯔꯥꯡꯊꯦꯝꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤ ꯑꯌꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯕ ꯄꯥꯔꯠ 4 ꯄꯤꯕꯨꯛꯅꯨꯡꯒꯤ ꯅꯋꯥ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯗꯨꯅ ꯊꯥꯅꯤꯜ ꯇꯨꯝꯈ꯭ꯔꯕ ꯌꯦꯡꯉꯤ꯫ ꯊꯥꯅꯤꯜ ꯇꯨꯝꯈꯤꯕꯁꯤ ꯎꯕꯗ ꯃꯆꯥ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯖꯩ, ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯩ ꯀꯩꯗꯧꯕ ꯌꯥꯏ? ꯈꯪꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯑꯣꯡ ꯏꯇꯧ ꯈꯔ ꯍꯣꯡꯕ ꯇꯥꯔꯦ꯫ ꯊꯥꯖ ꯃꯆꯤꯟꯗ ꯂꯣꯟꯅ ꯀꯅꯥ ꯇꯥꯗꯦ ꯈꯟꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ꯫ ꯂꯩꯅꯥꯗꯤ ꯇꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯨ ꯇꯛ ꯂꯥꯎꯅ ꯄꯥꯡꯉꯛꯏ꯫ ꯂꯩꯅꯥꯅ ꯃꯤꯠ ꯄꯥꯡꯂꯤꯕꯁꯤ ꯊꯥꯖꯅ ꯎꯕ ꯅꯠꯇꯦ꯫ ꯂꯩꯅꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯩꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯗꯨ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯕꯒ ꯃꯃꯥꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯆꯤꯟ ꯁꯦꯡꯒꯦꯅ ꯆꯪꯉꯛꯄꯗ ꯃꯕꯣꯛꯅ ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯂꯤ꯫ ꯕꯨꯕꯣꯛ! ꯕꯨꯕꯣꯛ! ꯂꯩꯅꯥꯗꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯕꯣꯛꯀꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯃꯕꯣꯛꯄꯨ ꯍꯧꯗꯣꯛꯏ꯫ ꯕꯨꯕꯣꯛ! ꯕꯨꯕꯣꯛ! ꯍꯧꯒꯠꯂꯣ ꯕꯨꯕꯣꯛ! ꯄꯥꯕꯨꯡ! ꯏꯃꯥ! ꯕꯨꯕꯣꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ! ꯂꯩꯅꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯕꯣꯛ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯕꯗ ꯊꯥꯅꯤꯜꯒ ꯊꯥꯖꯒꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯂꯩꯃꯥꯏꯗ ꯍꯤꯞꯂꯤꯕꯤ ꯃꯃꯥꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥ! ꯏꯃꯥ! ꯀꯩꯗꯧꯔꯒꯦ? ꯊꯥꯖ, ꯒꯥꯔꯤꯁꯨ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ! ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯃꯃꯥꯕꯨ ꯄꯣꯝꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯕꯨ ꯄꯨꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯨꯊꯣꯔꯛꯏ꯫ ꯑꯉꯧꯕ ꯐꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯃꯥ! ꯅꯆꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕꯣ? ꯏꯃꯥ, ꯁꯦ ꯅꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇꯗꯤ ꯄꯤꯔꯝꯈꯨꯑꯣ꯫ ꯕꯨꯕꯣꯛ! ꯍꯧꯒꯠꯂꯣ ꯕꯨꯕꯣꯛ! ꯕꯨꯕꯣꯛ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯁꯥꯟꯅꯗꯣꯏꯅꯣ? ꯍꯧꯒꯠꯂꯣ! ꯍꯧꯒꯠꯂꯣ ꯕꯨꯕꯣꯛ! ꯊꯥꯖ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯤꯛ ꯍꯤꯛ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ, ꯍꯜꯂꯣ ꯗꯥ, ꯌꯨꯝ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯜꯂꯛꯑꯅꯤꯌꯦ, ꯀꯩ ꯂꯩꯔꯦ? ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦ꯫ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ? ꯐꯣꯟꯗ ꯁꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦ, ꯂꯥꯛꯑꯒ ꯍꯥꯏꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒꯦ꯫ ꯐꯥꯏꯜ ꯑꯝꯇꯪ ꯆꯦꯛ ꯇꯧꯈꯤꯒꯦ, ꯂꯣꯏꯔꯒ ꯊꯨꯅ ꯂꯥꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤꯕꯤ ꯂꯩꯅꯥꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯃꯃꯥ, ꯃꯃꯥꯒꯤ ꯄꯨꯛꯇ ꯕꯨꯡꯉꯣ ꯑꯃ ꯌꯥꯎꯔꯕꯣ? ꯌꯥꯎꯔꯦ꯫ ꯃꯃꯥ, ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯥꯅ ꯃꯃꯥꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯃꯅꯥꯀꯣꯡ ꯊꯝꯃꯤ꯫ ꯑꯌꯥ, ꯃꯃꯥ, ꯕꯨꯡꯉꯣꯁꯤ ꯌꯥꯝ ꯆꯥꯎꯔꯦꯉꯣ, ꯃꯆꯦ ꯑꯩꯉꯣꯟꯗ ꯀꯥꯎꯔꯛꯏꯕ꯫ ꯍꯥ, ꯕꯨꯡꯉꯣꯅ ꯅꯪꯉꯣꯟꯗ ꯀꯥꯎꯔꯛꯑꯦ ꯍꯥꯏꯕ? ꯍꯣꯏ, ꯑꯗꯨ ꯃꯃꯥ, ꯕꯨꯡꯉꯣꯁꯤꯅ ꯇꯥꯏꯕꯪ ꯊꯣꯔꯛꯑꯒ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯒꯗ꯭ꯔꯥ? ꯃꯆꯥꯊꯣꯏ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ꯫ ꯃꯃꯥꯅ ꯃꯆꯥꯊꯣꯏꯕꯨꯁꯨ ꯕꯨꯡꯉꯣꯕꯨꯁꯨ ꯑꯅꯤꯃꯛ ꯂꯨꯅ ꯇꯧꯅꯤ꯫ ꯃꯃꯥꯅꯅꯦ ꯁꯦꯝ ꯈꯣꯛꯀꯦꯀꯣ, ꯑꯗꯨꯒ ꯆꯥꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯁꯦꯝ ꯈꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯁꯦꯝ ꯆꯥꯃꯤꯟꯅꯩ꯫ ꯑꯁꯣꯝꯗꯅ ꯌꯨꯝꯊꯪꯅꯕ ꯀꯕꯣꯛꯂꯩꯒꯤ ꯏꯃꯨꯡ ꯑꯗꯨꯗ, ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ? ꯏꯁꯥꯁꯤ ꯏꯪꯊꯝꯆꯜꯂꯤꯅꯦꯍꯦ, ꯐꯩꯖꯨꯞꯇꯣ ꯑꯝꯇ ꯍꯥꯞꯄꯨ ꯂꯥꯎꯅꯦ꯫ ꯍꯣ, ꯈꯣꯡꯌꯥꯗ ꯂꯩꯔꯤꯗꯣ ꯆꯤꯡꯈꯠꯂꯒꯦ ꯍꯦꯛ ꯄꯤꯌꯨ, ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄꯒ ꯌꯥꯗꯦꯀꯣ꯫ ꯅꯪꯒꯤ ꯐꯤꯗꯣ ꯀꯣꯟꯅ ꯁꯥꯎꯅꯦ, ꯑꯩꯁꯦ ꯏꯪꯊꯝ ꯌꯥꯝꯅ ꯆꯜꯂꯦꯅ ꯇꯧꯕꯅꯤꯅꯦꯍꯦ꯫ ꯍꯣ, ꯐꯤꯁꯦ ꯁꯥꯕ ꯂꯦꯞꯄꯗ ꯏꯃꯨꯡꯁꯦ ꯃꯩ ꯃꯨꯠꯇꯣꯔꯤꯕ, ꯆꯔꯥ ꯍꯦꯟꯗꯣꯔꯤꯕ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯀꯧꯕ ꯍꯦꯛ ꯂꯩꯇꯦꯗ꯫ ꯍꯥꯏ ꯇꯣꯔꯣ, ꯂꯥꯎ, ꯄꯥꯕꯗ ꯐꯩꯖꯨꯞꯁꯤ ꯑꯃꯨꯛꯇ ꯍꯥꯞꯄꯨ ꯂꯥꯎ꯫ ꯃꯆꯥꯅꯨꯄꯤ ꯇꯣꯔꯣꯕꯨ ꯀꯧꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯞꯍꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯀꯕꯣꯛꯂꯩꯁꯨ ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯔꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯃꯩꯃꯨꯛ ꯁꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯐꯤ ꯑꯃꯅ ꯆꯨꯞ ꯆꯨꯞ ꯂꯨꯞꯊꯣꯛꯂꯒ ꯇꯣꯝꯕꯒꯤ ꯂꯥꯏꯕꯛꯇ ꯅꯞꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯇꯥꯃꯣ, ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯣ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯠꯀꯗꯧꯔꯤꯕ? ꯃꯈꯣꯏ ꯇꯥꯃꯣꯅ ꯌꯨ ꯊꯛꯄ ꯁꯤꯇꯪ ꯇꯣꯛꯄꯤꯔꯣ,
ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯍꯨꯝꯁꯤꯒꯤ ꯈꯤꯇꯁꯨ ꯈꯟꯕꯤꯌꯨ꯫ ꯅꯨꯄꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ꯫ ꯍꯥꯏ, ꯏꯁꯥ ꯌꯥꯝꯅ ꯏꯪꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯐꯩꯖꯨꯞꯇꯣ ꯑꯃꯇꯪꯒ ꯍꯥꯞꯄꯛꯎ꯫ ꯍꯣꯏ ꯃꯈꯣꯏ ꯇꯥꯃꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛ ꯂꯩꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯒꯤ ꯐꯩꯖꯨꯞ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯕ, ꯀꯦꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯀꯩꯗꯧꯁꯦ ꯍꯥꯏꯕꯨ ꯄꯨꯟꯁꯤꯕꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯁꯤ꯫ ꯌꯨꯝꯗ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯁꯨ ꯌꯥꯗꯦ, ꯁ꯭ꯀꯨꯜ ꯆꯠꯂꯨꯁꯨ ꯌꯥꯗꯦ, ꯇꯥꯡꯅ ꯐꯪꯕ ꯏꯆꯥꯅꯤ, ꯐꯨ ꯆꯩꯒꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯉꯝꯗꯕ꯫ ꯈꯪꯗꯦ ꯈꯪꯗꯦ ꯅꯨꯄꯤ, ꯅꯪꯅꯅꯦ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯧ꯫ ꯑꯩꯒꯤꯗꯤꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯄꯨꯟꯁꯤꯕꯁꯨ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯂꯥꯝꯅꯤ ꯅꯪ꯫ ꯉꯁꯥꯏ ꯃꯈꯩ ꯇꯤꯚꯤ ꯌꯦꯡꯂꯨꯔꯒ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯥꯝꯃꯛꯄ꯭ꯔꯣ? ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ꯫ ꯍꯣ, ꯂꯣꯏꯗꯧꯔꯦ ꯂꯣꯏꯗꯧꯔꯦ꯫ ꯄꯥꯕꯅ ꯊꯣꯡꯂꯤꯕ ꯆꯥꯛꯁꯦ ꯂꯣꯏꯒꯗꯧꯔꯦ꯫ ꯅꯨꯄꯤ, ꯅꯪꯒꯤ ꯏꯟꯖꯥꯡꯗꯨꯕꯨ ꯃꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯃꯍꯤ ꯁꯧꯔꯦꯅꯦꯍꯦ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯁꯦ, ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯆꯤꯜꯂꯣ꯫ ꯀꯗꯥꯏ ꯀꯗꯥꯏ? ꯑꯁꯤ ꯍꯥꯏꯅ ꯀꯦꯕꯤꯅ ꯃꯟꯕ ꯂꯣꯏꯔꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯊꯣꯏꯕꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯕ ꯏꯟꯖꯥꯡꯒꯤ ꯎꯌꯥꯜ ꯑꯗꯨꯗ ꯍꯥꯞꯈ꯭ꯔꯦ꯫ ꯀꯦꯕꯤꯅ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕ, ꯅꯪ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒꯦꯔꯣ? ꯇꯜꯂꯤꯗ, ꯂꯩꯅꯤꯡꯗꯦ꯫ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯤ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ꯫ ꯍꯩ, ꯀꯅꯥ ꯍꯥꯏꯔꯤꯅꯣ? ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯤꯛꯅ ꯄꯤꯛꯂꯤꯕ, ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯩꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯦꯃꯤ꯫ ꯅꯨꯄꯥ, ꯃꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯃꯤ ꯅꯔꯁꯅ ꯄꯝꯃꯒ ꯄꯨꯊꯣꯔꯛꯄꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯑꯣ, ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ, ꯁꯣꯏꯗꯅ ꯑꯣꯟꯅꯔꯝꯃꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯃꯄꯥ ꯂꯧꯕꯁꯨ ꯌꯥꯎꯗꯦ, ꯃꯃꯥ ꯂꯧꯕꯁꯨ ꯌꯥꯎꯗꯦꯕ꯫ ꯄꯨꯟꯁꯤꯕ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯡ ꯂꯩꯅꯦ꯫ ꯃꯃꯥ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ꯫ ꯊꯣꯏꯕꯅ ꯈꯨꯝꯂꯛꯏ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ, ꯄꯥꯕ ꯊꯤꯔꯛꯑꯒꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯅꯤꯜ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯥꯖ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ꯫ ꯃꯆꯥꯊꯣꯏ, ꯄꯥꯕꯨꯡ ꯍꯜꯂꯛꯑꯦ꯫ ꯄꯥꯕꯨꯡ! ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯄꯥꯕꯨꯡ, ꯃꯃꯥꯒꯤ ꯄꯨꯛꯇꯅꯦ ꯕꯨꯡꯉꯣ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯔꯤꯕ꯫ ꯍꯥ, ꯑꯁꯦꯡꯕ? ꯃꯃꯥꯅ ꯍꯥꯏꯔꯤꯕ꯫ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯟꯅ ꯊꯥꯅꯤꯜꯗ ꯄꯥꯎ ꯇꯝꯈꯤꯕꯁꯤꯗ ꯊꯥꯖ ꯂꯩꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯊꯟꯇꯁꯨ ꯁꯣꯟꯖꯩ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁꯤꯕꯣ? ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯑꯩꯅ ꯇꯝꯖꯒꯦ ꯈꯟꯕꯅꯦꯕ, ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ꯫ ꯊꯥꯅꯤꯜꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯖ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯊꯥꯅꯤꯜ ꯕꯦꯛꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯄꯤ꯫ ꯃꯆꯥꯊꯣꯏ, ꯁꯦ꯫ ꯑꯌꯥ, ꯁꯤꯗꯤ ꯆꯣꯀ꯭ꯂꯦꯠꯅꯦ꯫ ꯊꯦꯡꯀ꯭ꯌꯨ ꯄꯥꯕꯨꯡ꯫ ꯋꯦꯜꯀꯝ꯫ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯦꯕꯜ ꯑꯗꯨ ꯇꯞꯅ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯊꯥꯖꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯆꯥꯊꯣꯏꯅ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯋꯥ ꯉꯥꯡꯗꯦ, ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ꯫ ꯊꯥꯅꯤꯜ ꯊꯥꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯈꯪꯍꯧꯗꯦ ꯇꯥꯞ ꯀꯣꯟꯁꯤꯜꯂꯤ꯫ ꯄꯥꯕꯨꯡ, ꯏꯀꯥꯏꯖꯩ꯫ ꯃꯆꯥ ꯂꯩ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ꯫ ꯂꯩꯅꯥꯅ ꯏꯀꯥꯏꯖꯩ ꯍꯥꯏꯔꯛꯄꯗ ꯊꯥꯅꯤꯜ ꯀꯣꯜꯂꯝꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯗꯤ ꯌꯨꯝꯁꯤꯒꯤ ꯍꯦꯜꯄꯔ ꯑꯃ ꯊꯝꯁꯤꯔꯣ? ꯌꯥꯅꯤꯗ, ꯍꯌꯦꯡꯋꯥꯏ ꯅꯛꯁꯤꯜꯂꯛꯑꯒ ꯌꯨꯝꯗ ꯂꯩꯔꯨꯒꯦ꯫ ꯍꯣꯏ, ꯅꯪꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯗꯣ ꯇꯧꯔꯣ꯫ ꯑꯗꯨꯗꯤ ꯑꯩ ꯏꯔꯨꯝꯇ ꯂꯨꯔꯒꯦꯀꯣ꯫ ꯂꯩꯅꯥ ꯂꯥꯏꯔꯤꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯔꯤ꯫ ꯊꯥꯖꯁꯨ ꯃꯥꯅ ꯉꯁꯥꯏ ꯂꯩꯔꯛꯄ ꯍꯩ ꯑꯗꯨꯕꯨ ꯈꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯊꯥꯖꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯊꯥꯖꯗ ꯍꯥꯏꯔꯔꯦ꯫ ꯏꯃꯥꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯅꯨꯡꯉꯥꯏꯔꯦꯗ, ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯍꯔꯥꯎꯔꯅꯤ꯫ ꯑꯗꯣ ꯏꯁꯨ ꯂꯩꯅꯥꯗꯤ ꯎꯗꯦ, ꯃꯥꯕꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ꯭ꯔꯣ? ꯆꯠꯈꯤꯌꯦ꯫ ꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯪꯒꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯅꯤ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯖꯔꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯣꯕ, ꯑꯩ ꯏꯁꯥꯁꯦ ꯏꯪꯊꯝ ꯆꯟꯕꯒꯨꯝ ꯇꯧꯏ꯫ ꯍꯣꯏꯗ ꯍꯣꯏꯗ꯫ ꯂꯩꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯇꯨꯡꯗ ꯄꯣꯔꯤꯕ ꯅꯝꯕꯨ ꯈꯥꯎ ꯑꯗꯨꯅ ꯃꯁꯥꯗꯨ ꯂꯨꯃꯟꯈꯤꯕꯅ ꯆꯣꯛꯊꯔꯤ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯄꯥꯟꯗ ꯏꯃꯥ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯊꯥꯖꯒꯤ ꯃꯃꯥ ꯂꯩꯍꯥꯎꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯂꯩꯅꯥ, ꯑꯁꯤꯁꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯕꯨꯕꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯕꯦꯟꯁꯨ ꯂꯥꯛꯇꯦ꯫ ꯃꯃꯥꯗ ꯂꯧꯕ ꯂꯥꯛꯄꯤꯌꯨ,
ꯑꯣꯖꯥꯗꯒꯤ ꯀꯣꯜ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯄꯥꯏꯗꯦ꯫ ꯕꯣꯕꯣꯛ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯄꯝꯕꯤꯌꯣ꯫ ꯕꯣꯕꯣꯛꯇꯤ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯜꯂꯤꯅꯦ꯫ ꯁꯦ ꯕꯣꯕꯣꯛ ꯍꯧꯒꯠꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯃꯁꯥꯗꯣ ꯄꯥꯏꯅꯤꯡꯕꯣꯏ ꯄꯥꯏꯅꯤꯡꯗꯕꯣꯏ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯕꯣꯕꯣꯛ ꯑꯗꯨꯃꯥꯏꯅ ꯆꯤꯡꯒꯅꯨꯋꯣ ꯌꯥꯝ ꯋꯥꯏꯌꯦ꯫ ꯍꯥꯏ ꯀꯌꯥꯝ ꯋꯥꯔꯗꯅ ꯀꯗꯥꯏ ꯕꯦꯒꯇꯣ ꯄꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯥꯒꯤ ꯇꯨꯡꯗ ꯄꯣꯔꯤꯕ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯕꯣꯛ ꯂꯩꯍꯥꯎꯅ ꯄꯥꯏꯕꯤꯔꯦ꯫ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯕꯣꯕꯣꯛ ꯑꯩ ꯆꯠꯄ ꯌꯥꯝꯅ ꯋꯥꯔꯦ ꯄꯝꯕꯤꯌꯣ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯅꯪ ꯏꯃꯨꯡꯗ ꯆꯪꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯣ? ꯃꯤꯅ ꯋꯥꯏ ꯍꯥꯏꯔꯒ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯗꯣ ꯀꯞꯂꯛꯂꯤ꯫ ꯊꯥꯖ ꯂꯩꯅꯥꯅ ꯀꯞꯄꯁꯤ ꯇꯥꯔꯕꯗ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯍꯩꯃꯥ ꯃꯆꯥꯊꯣꯏ ꯀꯩꯗꯧꯔꯦ? ꯃꯃꯥ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯁ꯭ꯀꯨꯜꯗꯒꯤ ꯈꯣꯡꯅ ꯍꯜꯂꯛꯄꯒꯤ ꯄꯝꯕꯤꯌꯣ ꯃꯃꯥ꯫ ꯃꯃꯥꯅ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯐꯠ ꯑꯃ ꯇꯧꯏ ꯏꯕꯦꯝꯃ꯫ ꯏꯃꯥ ꯏꯪꯒꯤꯠ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯩꯍꯥꯎ ꯇꯨꯃꯤꯟ ꯂꯩ꯫ ꯃꯆꯥꯊꯣꯏ ꯁꯦ ꯃꯃꯥ ꯄꯝꯒꯦ꯫ ꯂꯩꯅꯥꯕꯨ ꯄꯝꯈꯠꯂꯤ꯫ ꯍꯩꯃꯥ ꯕꯦꯝꯃ ꯁꯣꯏꯔꯦ ꯐꯤꯕꯝꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯑꯔꯨꯝꯕ ꯊꯥꯡꯕ ꯌꯥꯕ ꯅꯠꯇꯤꯌꯦ꯫ ꯏꯃꯥ ꯂꯩꯍꯥꯎ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ ꯂꯩꯅꯥ ꯄꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯟꯁꯤꯕ ꯕꯣꯔꯗꯤꯡꯗ ꯂꯩꯅꯕ ꯃꯄꯣꯠ ꯃꯆꯩ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯊꯣꯏꯕ ꯃꯄꯥꯟꯗ ꯒꯥꯔꯤ ꯃꯈꯣꯡꯗ ꯃꯃꯥ ꯃꯆꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯃꯥ ꯀꯦꯕꯤꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇ ꯂꯥꯛꯆꯤꯡ ꯆꯤꯡꯂꯒ ꯊꯣꯔꯛꯏ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯗꯧꯔꯤꯌꯦ꯫ ꯅꯨꯄꯥ ꯅꯆꯥꯁꯦ ꯑꯩꯅ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯂꯥꯛꯑꯣ꯫ ꯊꯣꯏꯕ ꯏꯉꯛꯉꯛꯅ ꯀꯦꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯣꯡꯖꯤꯟꯗ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯁꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯦ꯫ ꯄꯨꯟꯁꯤꯕ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯄꯥꯕꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯕꯣꯔꯗꯤꯡꯗ ꯂꯥꯛꯇꯣꯏꯅꯦꯕ꯫ ꯇꯜꯂꯦ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯒꯦ ꯕꯣꯔꯗꯤꯡꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯨꯄꯥ ꯀꯥꯟꯅꯔꯔꯣꯏ ꯃꯅꯥꯁꯤ ꯂꯩꯔꯒ ꯆꯤꯡꯊꯣꯔꯛꯑꯣ꯫ ꯀꯩꯅꯣꯍꯦ ꯅꯪ ꯍꯥꯏꯗꯨꯕꯣ? ꯏꯆꯥꯁꯤꯗ ꯀꯃꯥꯏꯅ ꯃꯅꯥ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯕꯤꯅ ꯊꯣꯏꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯂꯩꯔꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯄꯨꯟꯁꯤꯕ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯀꯤꯔꯗꯨꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯈ꯭ꯔꯦ ꯒꯥꯔꯤ ꯇꯣꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯀꯦꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯨ ꯎꯔꯦꯗꯅ ꯅꯆꯥꯁꯤ ꯒꯥꯔꯤ ꯇꯣꯡꯈ꯭ꯔꯦ꯫ ꯅꯆꯥꯗ ꯐꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯈꯪꯉꯤꯗꯅ ꯏꯆꯥ ꯐꯨꯕꯒꯤ ꯋꯥꯔꯛꯄꯒꯤ ꯃꯐꯝ ꯂꯩꯔꯦ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯨꯄꯥ ꯀꯥꯟꯗꯦ ꯆꯠꯁꯤ ꯄꯨꯡ ꯊꯦꯡꯉꯝꯃꯅꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯥꯅꯤꯜ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯅꯥ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯊꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯅ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯁꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯑꯉꯥꯡꯁꯤꯗꯤ ꯃꯁꯥ ꯁꯥꯏꯅꯦ꯫ ꯊꯥꯖꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣꯏ꯫ ꯊꯥꯖ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦꯗ? ꯃꯆꯥꯊꯣꯏꯁꯤ ꯃꯁꯥ ꯁꯥꯒꯠꯂꯤꯅꯦ ꯅꯪꯕꯨ ꯀꯩꯝꯇ ꯌꯦꯡꯗ꯭ꯔꯕꯣ? ꯀꯔꯝ ꯀꯥꯟꯗꯕꯨ ꯌꯦꯡꯕ ꯁꯪꯗꯣꯏꯅꯣ? ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯗꯥꯅꯦꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯃꯆꯥꯊꯣꯏ ꯁꯨꯝ ꯁꯦꯟꯅꯕꯒꯤ ꯃꯇꯝꯂꯣ? ꯏꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯤꯕ꯫ ꯊꯥꯖ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ? ꯇꯟꯖꯥꯁꯤꯗ ꯂꯩꯅꯥ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯄꯥ ꯊꯥꯅꯤꯜꯕꯨ ꯎꯕꯗ꯫ ꯄꯥꯕꯨꯡ꯫ ꯃꯆꯥꯊꯣꯏ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡ ꯉꯁꯥꯏꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯌꯨꯝꯗ ꯈꯣꯡꯅ ꯍꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯚꯦꯟ ꯀꯀꯥꯗꯣ ꯅꯥꯔꯦ ꯍꯥꯏꯗꯅ ꯂꯧꯕ ꯂꯥꯛꯇꯦ꯫ ꯑꯗꯣ ꯑꯇꯩ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯣꯏꯒꯤ ꯒꯥꯔꯤꯗ ꯂꯣꯏꯅ ꯂꯧꯕ ꯂꯥꯛꯑꯦ꯫ ꯑꯩꯁꯨ ꯃꯃꯥꯗ ꯀꯣꯜ ꯇꯧꯕꯅꯤ ꯄꯥꯏꯔꯛꯇꯦ꯫ ꯑꯗꯨꯗꯒꯤꯅꯦ ꯑꯩꯁꯨ ꯈꯣꯡꯅ ꯑꯗꯨꯝ ꯍꯜꯂꯛꯏꯕ꯫ ꯊꯥꯖ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯑꯩ ꯉꯁꯥꯏ ꯇꯨꯝꯊꯔꯨꯔꯦ ꯑꯗꯨꯒꯤ ꯇꯥꯍꯧꯗꯕꯅꯤ꯫ ꯄꯥꯕꯨꯡ ꯑꯗꯨꯒꯅꯦ ꯕꯣꯕꯣꯛꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯕꯣꯕꯣꯛꯅ ꯑꯩꯉꯣꯟꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯕꯣꯛꯅ ꯇꯧꯈꯤꯕꯁꯤꯡ ꯃꯄꯥꯕꯨꯡꯗ ꯂꯣꯏꯅ ꯍꯦꯛ ꯇꯝꯃꯤ꯫ ꯊꯥꯖ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ? ꯊꯥꯖ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯊꯥꯅꯤꯜꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯗꯤ ꯃꯆꯥꯊꯣꯏꯕꯨ ꯋꯥꯍꯟꯕ ꯌꯥꯗꯦ꯫ ꯅꯪ ꯉꯝꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯌꯥꯔꯦ ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯃꯆꯥꯊꯣꯏ ꯍꯧꯒꯠꯂꯨꯁꯤ ꯄꯥꯕꯨꯡꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣ ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯁꯨꯝꯅ꯫ ꯑꯗꯨꯗꯤ
ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯁꯥꯃꯛꯀꯤ ꯏ ꯃꯇꯨꯝ ꯑꯁꯤꯗꯒꯤ ꯀꯝꯗꯧꯒꯅꯤ? ꯈꯪꯅꯤꯗꯅ ꯍꯟꯗꯛꯇꯤ ꯂꯩꯅꯥꯁꯦ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯦꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯋꯥꯈꯜꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯅꯥ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯂꯩꯅꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯒ ꯃꯁꯤꯗ ꯑꯩ ꯀꯩꯗꯧꯅꯤ? ꯑꯣ, ꯏꯁꯤꯡꯁꯤꯅ ꯃꯃꯥꯏꯁꯤꯗ ꯍꯦꯛꯇ ꯍꯩꯖꯤꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯗꯨꯅ ꯂꯩꯅꯥꯗ ꯍꯩꯖꯤꯜꯂꯤ꯫ ꯂꯩꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯥꯖꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯁꯤꯠ! ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯪꯅꯦ ꯄꯥꯕꯨꯡꯗ ꯍꯦꯛ ꯍꯥꯏꯔꯕ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ꯫ ꯏꯁꯤꯡ ꯆꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯪꯉꯛꯑꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯇꯨꯔꯨꯕꯒꯤ ꯆꯣꯠꯄꯅꯦꯅ ꯍꯥꯏꯒꯗꯕ, ꯈꯪꯕ꯭ꯔꯥ? ꯃꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ꯫ ꯍꯦ, ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪꯅ ꯄꯥꯕꯨꯡꯗ ꯍꯦꯛ ꯇꯝꯃꯕ ꯑꯩꯅ ꯅꯪ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯥꯏꯊꯣꯡꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯅꯥꯕꯨ ꯀꯤꯍꯟꯕꯁꯤꯗ ꯂꯩꯅꯥꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯅꯥꯒꯤ ꯐꯨꯔꯤꯠꯇ ꯏꯁꯤꯡ ꯆꯣꯠꯄꯗꯨ ꯎꯔꯒ, ꯍꯩꯃꯥ, ꯃꯆꯥꯊꯣꯏ, ꯀꯩꯅꯣ ꯐꯨꯔꯤꯠꯇꯨꯗꯤ ꯆꯣꯠꯂꯦꯅ? ꯄꯥꯕꯨꯡ, ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯖꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯇꯦꯕꯜꯗ ꯂꯩꯕ ꯏꯁꯤꯡꯗꯨꯅ ꯇꯨꯔꯛꯑꯒ ꯍꯩꯖꯤꯜꯂꯤꯕ꯫ ꯊꯥꯖ, ꯅꯪꯕꯨ ꯀꯩꯝꯇ ꯌꯦꯡꯕꯤꯗ꯭ꯔꯕꯣ? ꯐꯨꯔꯤꯠꯁꯦ ꯆꯣꯠꯂꯦ, ꯑꯝꯇ ꯍꯣꯡꯗꯣꯔꯛꯎꯅꯦ꯫ ꯗꯥ, ꯑꯩꯗꯤ ꯄꯨꯛꯁꯦ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯣꯡꯗꯣꯛꯄꯤꯔꯒꯦ꯫ ꯃꯆꯥꯊꯣꯏ, ꯂꯥꯛꯑꯣ, ꯅꯁꯥꯗꯣ ꯆꯣꯠꯂꯒꯅꯦ ꯆꯥꯛ ꯆꯥꯐꯝ ꯈꯪꯂꯔꯣꯏ꯫ ꯐꯨꯔꯤꯠ ꯑꯃ ꯍꯣꯡꯉꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥꯗꯣ ꯃꯈꯣꯏ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯃꯆꯥꯒꯤ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯄꯤꯔꯤ꯫ ꯊꯥꯅꯤꯜꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯤꯉꯩ ꯂꯩꯅꯥ ꯃꯆꯤꯟꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯇꯞꯅ ꯁꯣꯟꯖꯩ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯅꯥꯒꯤ ꯄꯤ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯃꯆꯥꯗ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯇꯧꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯅꯤꯜ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯕꯤꯔꯝꯗ꯭ꯔꯤ꯫ ꯊꯥꯖꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯥꯖ, ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯗꯧ ꯃꯥꯜꯂꯤ꯫ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯨ ꯈꯔ ꯆꯤꯜꯂꯤ꯫ ꯑꯗꯣ ꯃꯆꯥꯊꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯕꯤꯔꯣꯀꯣ꯫ ꯍꯣꯏꯗ꯫ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯐꯗꯤ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯦ꯫ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯣ, ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯣ꯫ ꯑꯗꯨꯒꯅꯦ, ꯁꯦ ꯂꯐꯣꯏꯒ ꯁꯦꯝꯒꯁꯦ ꯆꯥꯎ꯫ ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯃꯃꯥꯅ ꯊꯣꯡꯉꯝꯃꯒꯦ, ꯅꯪ ꯍꯜꯂꯛꯑꯒ ꯆꯥꯔꯁꯤꯀꯣ ꯑꯗꯨꯗ ꯑꯣꯏꯅ꯫ ꯃꯥ, ꯑꯩ ꯐꯤꯔꯣꯜ ꯁꯦꯠꯄ ꯍꯩꯔꯣꯏꯌꯦ꯫ ꯍꯩꯇ꯭ꯔꯒ ꯇꯣꯛꯑꯣ, ꯆꯠꯂꯨꯅꯨ ꯁ꯭ꯀꯨꯜꯒ ꯑꯝꯇ꯫ ꯃꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯃꯥꯗ ꯑꯐꯕ ꯑꯣꯏꯔꯣꯏꯌꯦ꯫ ꯀꯔꯤ? ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯉꯗꯅ? ꯍꯩ, ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯂꯣꯏꯁꯜꯂꯨ ꯁꯠ-ꯁꯠ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯐ꯭ꯔꯤꯖꯇꯒꯤ ꯍꯩ ꯁꯦꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯀꯨ ꯈꯣꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯀꯣꯟ ꯐꯦꯡꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯆꯤꯌꯔ ꯑꯃꯁꯨ ꯃꯈꯣꯡ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ, ꯋꯥ ꯉꯥꯡꯗꯦ꯫ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, ꯁꯤ ꯎꯕ꯭ꯔꯥ? ꯁꯤ ꯎꯕ꯭ꯔꯥꯕ? ꯀꯣꯟ ꯑꯃ ꯑꯅꯤ ꯈꯛꯇ ꯐꯦꯡꯕꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯃꯥ, ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯅ꯫ ꯆꯤꯌꯔ ꯊꯥꯔꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯈꯣꯡ ꯃꯃꯤ ꯇꯥꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯃꯥ, ꯀꯣꯟ ꯐꯦꯡꯐꯝꯁꯦ ꯑꯩꯗꯤ ꯂꯥꯝꯕꯁꯨ ꯐꯪꯗꯦ, ꯑꯗꯨꯒꯤ ꯆꯤꯌꯔ ꯊꯥꯔꯒ ꯐꯦꯡꯕꯅꯦ꯫ ꯋꯥ ꯉꯥꯡꯕꯅ ꯍꯩꯔꯤꯕ, ꯊꯕꯛꯅ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕ꯫ ꯆꯠꯂꯨꯅꯨ ꯁ꯭ꯀꯨꯜꯒ ꯑꯝꯇ꯫ ꯁꯤꯗ ꯆꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯇꯩꯊꯣꯛꯀꯗꯕꯅꯤ꯫ ꯇꯨ, ꯑꯁꯤꯒꯤ ꯐꯤꯁꯤꯅ ꯇꯩꯊꯣꯛꯑꯣ, ꯈꯪꯉꯕ꯭ꯔꯥ? ꯂꯩꯅꯥ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯐꯤ ꯑꯃꯟꯕꯗꯨ ꯄꯥꯏꯗꯨꯅ ꯑꯆꯣꯠꯄ ꯃꯐꯝꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ꯫ ꯑꯋꯥꯕ ꯊꯕꯛ ꯈꯖꯤꯛ ꯁꯨꯕꯗ ꯂꯩꯅꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯂꯩꯅꯥ ꯐ꯭ꯔꯤꯖꯀꯤ ꯃꯈꯣꯡꯗ ꯈꯨꯔꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯥꯅ ꯂꯩꯅꯥꯗ ꯍꯥꯏꯈꯤꯕꯁꯤꯡ ꯊꯧꯁꯥꯔꯨꯗ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯦꯡꯉꯤ꯫ ꯆꯥꯛꯈꯨꯝꯗꯅ ꯂꯩꯅꯥ ꯃꯆꯤꯟꯗ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯅꯤꯜꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯊꯧ ꯊꯥꯗꯣꯛꯇꯨꯅ ꯊꯥꯅꯤꯜ ꯊꯥꯖꯗ ꯐꯣꯟ ꯇꯧꯏ꯫ ꯍꯜꯂꯣ, ꯃꯆꯥꯊꯣꯏ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯣ? ꯃꯆꯥꯅꯨꯄꯤ ꯍꯪꯂꯛꯄꯁꯤꯗ ꯊꯥꯖ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯊꯥꯖ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ?
ꯃꯆꯥꯊꯣꯏꯗꯣ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯆꯠꯈ꯭ꯔꯦ꯫ ꯀꯩ ꯂꯩꯔꯒꯦꯗ? ꯊꯥꯖ, ꯑꯉꯥꯡꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ꯫ ꯅꯪ ꯌꯥꯔꯗꯤ ꯁ꯭ꯀꯨꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦꯔꯣ? ꯗꯥ, ꯑꯩꯁꯨ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯃꯆꯥꯊꯣꯏ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯌꯦꯡꯂꯨꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯐꯣꯟ ꯊꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯖ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄ ꯍꯧꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯑꯉꯥꯡꯗꯨꯕꯨ? ꯊꯥꯖ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯅꯥ ꯂꯩꯕ ꯎꯗ꯭ꯔꯤ꯫ ꯍꯩꯃꯥ, ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯂꯩꯅꯥ! ꯂꯩꯅꯥ! ꯃꯆꯥꯊꯣꯏ! ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯊꯤꯕꯗ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯖ ꯐ꯭ꯔꯤꯖ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯏꯁꯤꯡ ꯑꯏꯪꯕ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯒꯦ ꯇꯧꯕꯗ ꯂꯩꯅꯥ ꯐ꯭ꯔꯤꯖ ꯃꯈꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯍꯩꯃꯥ, ꯃꯆꯥꯊꯣꯏ! ꯃꯆꯥꯊꯣꯏ! ꯂꯩꯅꯥ ꯋꯥꯈꯤꯕꯅ ꯃꯃꯥꯅ ꯍꯧꯗꯣꯛꯄ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ꯫ ꯊꯥꯖ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯏꯪꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯈꯔ ꯍꯩꯗꯨꯅ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ꯫ ꯍꯦ, ꯍꯧꯒꯠꯂꯣ! ꯁꯤꯗ ꯀꯅꯥ ꯇꯨꯝꯃꯨ ꯍꯥꯏ? ꯃꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯩꯒꯤ ꯋꯥꯕ? ꯍꯧꯒꯠꯂꯣ! ꯍꯧꯒꯠꯂꯣ ꯍꯥꯏꯔꯗꯤ ꯍꯧꯒꯠꯂꯣꯗꯅ! ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯥꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯁꯣꯔ ꯁꯣꯔ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜ ꯂꯩꯅꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯥꯔ, ꯂꯩꯅꯥꯗꯤ ꯉꯁꯤꯒꯤ ꯎꯗꯦ꯫ ꯃꯥ ꯂꯥꯛꯇꯕ ꯃꯥꯜꯂꯤꯗ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯨꯝꯗꯒꯤꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗ꯫ ꯁꯥꯔ, ꯁꯤꯗꯗꯤ ꯂꯥꯛꯇꯦ꯫ ꯌꯨꯝꯗ ꯑꯝꯇꯪ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯊꯥꯖꯅ ꯂꯩꯅꯥꯗ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯅꯪ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯣ꯫ ꯅꯄꯥ ꯂꯥꯛꯑꯒ ꯃꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯆꯠꯇ꯭ꯔꯦ ꯍꯥꯏꯒꯗꯕ, ꯈꯪꯉꯤꯗꯅ? ꯂꯩꯅꯥꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯅꯤꯜꯁꯨ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯆꯥꯊꯣꯏ! ꯃꯆꯥꯊꯣꯏ! ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯥꯖ ꯐꯃꯨꯡꯗ ꯍꯤꯞꯄꯤ꯫ ꯂꯩꯅꯥꯅ ꯃꯃꯥꯒꯤ ꯃꯁꯥ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯦꯠꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯃꯣꯟ ꯅꯣꯛꯏ꯫ ꯃꯃꯥ, ꯑꯩꯅ ꯃꯦꯠꯄꯤꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯊꯥꯅꯤꯜ ꯎꯔꯤꯕ ꯁꯛꯇꯝꯁꯤꯗ ꯉꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯃꯃꯥꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ, ꯑꯗꯨꯒꯤ ꯑꯩꯅ ꯄꯥꯏꯕꯤꯔꯝꯕꯅꯦ꯫ ꯊꯥꯅꯤꯜ ꯉꯁꯥꯏ ꯊꯥꯖꯅ ꯍꯥꯏꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝꯁꯤꯒ ꯇꯥꯏꯑꯣꯟꯅꯕꯗ ꯊꯥꯅꯤꯜ ꯉꯥꯡꯁꯤ ꯀꯗꯥꯏ, ꯉꯥꯡꯂꯣꯏꯁꯤ ꯀꯗꯥꯏ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯂꯩꯅꯥꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ? ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯣ? ꯂꯩꯅꯥ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯊꯥꯖꯁꯨ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯅꯥ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ, ꯑꯩꯗꯨ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦꯕꯀꯣ, ꯑꯗꯨꯒ ꯂꯝꯕꯤꯗ ꯒꯥꯔꯤꯅ ꯏꯁꯤꯡ ꯀꯥꯞꯁꯟꯕꯗꯒꯤ ꯑꯩꯒꯤ ꯐꯤꯔꯣꯜꯗꯣ ꯂꯣꯏꯅ ꯆꯣꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ꯫ ꯅꯪꯒꯤ ꯐꯤꯔꯣꯜ ꯀꯥꯏ ꯊꯝꯒꯦ? ꯇꯦꯕꯜꯗ꯫ ꯊꯥꯅꯤꯜ ꯊꯥꯖꯅ ꯃꯆꯥꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯊꯥꯖꯗꯕꯁꯤꯅ ꯇꯦꯕꯜꯗ ꯂꯩꯕ ꯃꯆꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯐꯨꯔꯤꯠ ꯑꯗꯨ ꯆꯣꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯕ ꯋꯥ ꯆꯨꯝꯃꯦ ꯈꯜꯂꯗꯨꯅ ꯃꯃꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯊꯣꯏ, ꯃꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯀꯣ꯫ ꯊꯥꯖ, ꯑꯩ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯈꯔꯁꯨ ꯊꯦꯡꯉꯛꯀꯅꯤ꯫ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏꯗ꯫ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯦ꯫ ꯍꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯋꯣ꯫ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯇꯧꯔꯗꯤ ꯕꯨꯡꯉꯣꯗꯣ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ! ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤꯅꯦ, ꯑꯩꯅ ꯃꯤ ꯐꯠꯇꯕꯗ ꯄꯤꯊꯣꯛꯈꯤꯗꯣꯏꯕ, ꯈꯪꯕ꯭ꯔꯥ? ꯃꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯑꯩꯗꯤ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯃꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ꯫ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯂꯨꯗꯅ! ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯂꯩꯅꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯏꯜꯂꯤ꯫ ꯂꯩꯅꯥ ꯐꯃꯥꯡꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯑꯗꯨ ꯈꯔ ꯍꯨꯕꯥꯠꯈ꯭ꯔꯦ꯫ ꯂꯩꯅꯥ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯀꯧꯖꯩ꯫ ꯃꯃꯥ! ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯎꯕ ꯇꯧꯗꯦ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ꯫
Laina mamana hanna yengdrabada tumin thokri. Numidangi matamni, leihau matay manawda tumnaba makhoigi kada changlai. Ibohal phamung aduda phammi, leihau chairamba firol khara loisili. Ibohal na hairai, mama, nachado masasu wai sangde hai. Yum sida oina lehenbana pharoidro. Yani nauri, tha ni hum khakta ngari badubo. Hayangwai masado ngamda ngamdraba matamduda yumna thamalore. Mama, ai si handang marakti, wakal kasi inaw bagum tawini he. Haima, kay negya. Wakal si kalu raga sumnungay ra ibanine. Isu ugani kanbada isase, leitapong khang da bagum tawribanine he. Ho, makoy baba khak natiye, ay isu kaydo uning libani. Ato ngay ko, isu nupi malaybado na kamdaw ba? As, adugidi kemta kalunuda. Mama mapa mathong maram khang manatiye, ho ayok pa masa. Mama, nang na hairisibu. Ho, ay na niya, makoy bada niya, haidabagi wani, leikidaba ibi malintoy amadi, thanil makoy anigi asingba machanati. Ha, asingbra ni mama nang na hairiduba. Hay ma, ay na mo makoy bada phagi tawkigadro. Ho, sahi tarit nipan hina yung palakpada niya, masa pangdraba tungda, thanil do awon ba malagduna, nupido yam tina uotleye, adudagi khangawda na wakal taraklaga, angang ado, masasak na yokibani. Oh, parese. Haukiba warido mo haudoknaraga kaydawniya. Adugi saruk tumnaba tawsi. Asi haina ibohal tumkri, leihangna kangkhan thadari, aduga masu phamung kakri, asumna numisi masu haukri. Matamna sumsum haukibana, thajana leinabu nungsiba nongmagi mayeng tarakli. Masida natana, leinabu tathita wina tawbibasu helammi. Nongmadi thaja, thanipan surakpagi hospitalda, mamaga loinana checkup chatuna yenglubada khangli, thajagi pibuk nungda yauriba angang adu nupani. Leinasu machin machaduna bungo tattana haikibani, adubu thajana mamang thakta, thanilgi maphamda sakiba wasak thudi kauthokre. Maduna kari oirakani haiba khangba ngamdri, hospitaldagi halaklaba matung, mabongna lairik paribi Lainada. Laina, bobok ising kita thake. Hoy bobok, ay lauruge. Asi haina Laina ising lauba thokre. Thajati phamung aduda phamli. Ima, ngasay doktor na hairakpado singbro. Hai, doktor na haibu wabu aran bahai hai bro. Adudi taipang powder ba isasi, nupa soidre ko. Soidre. Sidaidi ima na haibado khangidana, pokadoriba isuse nupani. Yum asigidi mapu oigadoriba. Hoi ba, akoy ima sidi kayno khangdi asida sum hayaba. Haida yaribo, ayokpa machasina kaybo kanaduino. Ima, angang changi. Lehaw tung fat laithoi, Laina leptuna makutay singlas ama paiduna, mabokta yengduna lairami. Angang asigi mityeng si hainadaba haiduni. Kadai, piro. Asi haina, Lainadagi singlas lauduna thai. Laina mamagi manakta changlai. Mama, nang yam wabra. Kaygino, wade. Mama, nang aibu luna tawbiraroidro. Kaygino, luna tawrisidi. Haijinanu, mama na ingonda thina tawe. Aina pabungda tamge hairasu, mama na aibu hatkani hai. Asumna Lainagi wakhalda maboki mamangda, mama thajana tawkiba singdu loina tammi. Matam masida leihauna angang aduda onsinduna. Hey, kaino na ngangido? Pictru na kay khangadana. Nangbu namana pamasa khangbro. Khangina, aigi mama na linthoi kawi, pabung na thanil kawi. Mama do aigi mangtag amana gari accident da laikhidabane. Hai maima, hai, mama happy macha. Nang din namana paligtaba ayok pa macha ni he. Adumay haino, ay ayok pa macha nate. Horendi ay pabung da loina haidokani. Bubong na insilaga isya, mama na thina tawbi na ay haidokani. Thaja Lainada onsinduna sound hairai. Kaino nang haido? Ha? Angang nang na ahaldo onsinduna chin kumido kaygino ba? Mama, nang aingonda phubigano, sausu saubigano. Mama na aingonda phubiradi, thina tawradi, bungodo, taibang sida thorak pangamoye. Masi angang se, masi! Asi haina mabok leihauna Lainada phurami. Laina thamoy sokpa haibadu oikre, asumna matam masi haukiduna.
ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡ ꯊꯥꯖ ꯃꯃꯥ ꯂꯩꯍꯥꯎꯒꯤ ꯌꯨꯝꯗ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯝꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯂꯩꯅꯥ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯗ ꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯃꯆꯥꯊꯣꯏ, ꯀꯩꯗꯧꯔꯦ? ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯣ ꯇꯥꯏꯕꯪ ꯇꯧꯔꯛꯄ ꯉꯝꯗꯅ ꯆꯤꯆꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯍꯥꯏꯔꯛꯏꯕ꯫ ꯍꯥ? ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯐꯠꯇꯦꯀꯣ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ꯫ ꯄꯥꯕꯨꯡ, ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯀꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯃꯆꯥꯊꯣꯏꯒꯨꯝꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯒ ꯄꯥꯕꯨꯡ, ꯃꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯍꯥ? ꯅꯪ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯆꯥꯊꯣꯏ? ꯃꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ, ꯑꯩꯁꯦ ꯑꯌꯣꯛꯄꯅꯤ ꯍꯥꯏ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯒ ꯌꯣꯛꯈꯤꯕꯅꯦꯁꯨ ꯍꯥꯏꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯦ꯫ ꯀꯞꯀꯅꯨꯁꯦ, ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯃꯥꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯁꯨ ꯄꯥꯕꯨꯡꯅ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯗꯤ꯫ ꯁꯦ, ꯀꯞꯀꯅꯨ, ꯃꯃꯥꯗ ꯑꯩ ꯉꯥꯡꯒꯦ꯫ ꯉꯥꯡꯒꯅꯣ ꯄꯥꯕꯨꯡ, ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯥꯕꯨꯡꯗ ꯇꯝꯃꯗꯤ ꯑꯩꯁꯦ ꯃꯃꯥꯅ ꯍꯥꯠꯀꯅꯤꯁꯨ ꯍꯥꯏꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯀꯞꯄꯁꯤꯗ ꯊꯥꯅꯤꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯈꯨꯗꯛꯇ ꯊꯥꯅꯤꯜ ꯃꯣꯟ ꯃꯌꯥꯗ ꯂꯩꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯊꯥꯖꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯊꯦꯡꯕꯅ ꯊꯥꯖ ꯊꯥꯅꯤꯜꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯆꯥꯕꯨ ꯌꯥꯝ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯕ ꯃꯇꯨꯡ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯅꯤꯜꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯊꯥꯅꯤꯜꯒꯤ ꯃꯀꯣꯛ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯊꯥꯅꯤꯜ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯂꯩꯅꯥ ꯄꯨꯗꯨꯅ ꯊꯥꯅꯤꯜ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯥꯅꯤꯜꯅ ꯊꯥꯖꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯅꯤ ꯊꯥꯖꯒꯤ ꯌꯨꯝ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯗ ꯊꯥꯅꯤꯜ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯒꯦꯠ ꯃꯌꯥꯗ ꯈꯥꯝꯂꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ, ꯈꯨꯔꯥ, ꯊꯥꯖꯣꯏꯒꯤ ꯌꯨꯝ ꯁꯣ ꯂꯣꯜꯂꯤꯁꯤꯕꯨ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯈꯨꯔꯥ꯫ ꯍꯦꯔꯥ, ꯅꯪꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ? ꯉꯔꯥꯡ ꯊꯥꯖꯗꯣ ꯏꯁꯇꯤꯌꯔꯗꯒꯤ ꯑꯣꯟꯊꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯂꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯈꯣꯏ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ? ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕ ꯀꯥꯟꯗ ꯑꯗꯨꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯁꯤ ꯇꯧꯍꯩꯗꯦ꯫ ꯆꯠꯂꯣ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯊꯤꯟꯊꯕ ꯇꯧꯗ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯊꯥꯖꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯂꯩꯅꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ꯫ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯃꯥ ꯃꯄꯥꯗꯁꯨ ꯌꯦꯡꯉꯤ꯫ ꯂꯩꯅꯥꯁꯨ ꯃꯄꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯇ ꯃꯄꯥꯗ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔ ꯊꯣꯔꯛꯂꯤ꯫ ꯗꯣꯛꯇꯔ, ꯏꯆꯥꯒꯤ ꯐꯤꯕꯝꯕꯨ ꯊꯣꯏꯗꯣꯛꯅ ꯁꯣꯏꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯥ? ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯄꯤꯕꯨꯡꯅꯨꯡꯒꯤ ꯅꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯠꯁꯤꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫